961-474-7575 loinana 9366-366-898 amadi 961-2254-716 ngasi magtanabiu unabiu adomadongi 10+2 da pass tawruba satri singidama Manipur Nursing Institute Tentha Thobal District Manipur Admission Hangdukchari The Iramdam Tutorials and Elite Coaching Center for Sainik, Navodaya and RIMC Entrance Exam Thobal Okram Thobal District Manipur Akanaraba Sainik Navodaya Amadi RIMC Entrance Exam Kidamak Akanaba Coaching Center Amadi Coaching Center asi takpi tambibada experience leiraba Navodaya gi ex-students singna chalaijabani Basic Foundation Course ki kudung chaba leiraba Small batch size to ensure effective learning More than 100 weekly and monthly mock tests Asonba Satra Satri Singidamak Akanaba class Tawjari Makal Kudimaki study materials ki kudung chaba leiraba mapamni Practice questions with detailed solution Loina nanupamasa madinupimsa singi tongan ba hostel ki kudung chaba thamjari Mapamasida takpi tambiri boza sing Thongam Pradeep Kumar Wilson Laiksram Aku pamarol ki dama call to view 60094-96242 Amadi 982-110201A Admission Hangdukchari The Iramdam Tutorials and Elite Coaching Center for Sainik Navodaya and RIMC Entrance Exam Thobal Okram Thobal District Miyam da Kanganjaba Ningombam Ideal Youth Club Thobal Ningombam na Chahi Kudingi Leptana Satharakpa Meritorious Award Distribution Ceremony Mangarak Suboina Handak Chahi Gisu Pangtok Nanaba Sem Saba Hojari Maramasina Award Distribution Ceremony Asigi Pom Thajil Anaba Kanghanjari Pom Thajin Birakataba Singdi Ahanbada Handak Chahi 2022 da Tonga Board Singdagi First Division da Mai Paklaklaba Class 10 Amadi 12 ki Satra Singh Loinana Pom Thajilakpa Singi Manungdagi Top 10 Khangatlaga Award Pijagani Tonga Board Singi Tonga Subject Singi Subject Topper Sing Amadi Pom Thajilakpa Singi Manungdagi Maitei Mekta Highest Mark Scorer Oiba Game and Sport Amadi Art and Culture da Yamdrabada National Level da Manamatum Lobirak Sing Nasu Pom Thajin Biro 2021-2022 da PhD Fangbirakpa Sing Amadi Atay Tongan Hiram Kayada Singthaningai Oiba Achievement Fanglakpa Singsu Pom Thajin Biraknaba Khanganjari Pom Pam Amadi Pom Thajin Pam Mutum Shanagi Dukan Amadi Mutum Bisamborgi Chicken Center Pom Thajin Bagi Aroiba Numit Nomaizing Numit July gi Tang Kuntraga Mathoi English Singani Kungani Thoi Akupa Marol gi Damak Club ki Thomi Sing Unabi Kanghanjariba M Devananda Singh Secretary Ningombam Ideal Youth Club Thobal Ningombam Khangabuk Part 1 da laiba NC Hardware gi driver ama aduga labor ani pamjai driver gi thagi tolopna laifam chafam piraga lising mari dagi haujagani labor gi na laifam chafam piraga lising nipan dagi haujagani akupa marol gi damak 9862626935 amuktangana 9862626935 loinana 6909856092 amuktangana 6909856092 Seasonabiu napi hidak burn out Paurok tahu napi singbu mapung pana hat pangamlaba napi hidak burn out Paugi sahauda kai mapidaba napi singbu mapung pana hat pangamlaba sangam da lupa chani dagi hena changdaba burn out Fangfam crop solution ke shampat amadi lahuidak yonba dukan sing Break ki matung da taram na uksari hauzik tharong gi makha chathajarak pada lanthok sari ngasi RASHI amadi matam gi WAPHAM ahan bada lanthok sari ngasi gi RASHI Mes Rashi ningba mapadi chadrabasu panduna leiba thabak pangba sel thum phangba arang arak phangba go nungai jabasu leigani adubu nathak thongbana yana badi chatpa fai leisa pakhang singi oina ningba thongloi Bris Rashi numyung ba fawba afaba khongsa lei khusau thau ba yagani afaba losing tansin ba kanagani sel thum kanagani haksang nungai ba hengani leisa pakhang singi oina nungsibana tengbang bigani Mitun Rashi ayuk tanding ba thongba wakalsu numyung ba matung dadi laibak farani miyam na chanbiba miyam galoina bagi nungai jaba numitni anam di tan ganu Laisa pakhang singi oina mari fagani
Karkat Rasi ayukta laibak fagani michang khomba amadi anauba thabak pangba hauba yamna fai nachak naralgi lamda kok sadana ba naitom warep lawgano Laisha pakhang singi oina wayam nangangano Singharasi numayong bamatungda ning bathongba sandong yamna fangkadaba numitni nachananai lamda pukning waba lairabasu ayat apan lairambadi soidana kukjagani Laisha pakhang singi oina mai pakani Kanyarasi numayong bamanung mamangda sendong tanbay tabakta khutsaw thahawba yagani miyamgi mateng fangani naral chakhwatkani ninghan nadabana mikok thongani Laisha pakhang singi oina miwa thajabana mangjagani Tularasi tabak pangani sel fangani michang hengatkani kanana sulakchaba ngamloi miyam punba nungai jaba amadi ana ayek leiram labasu afaba phaba numitni Laisha pakhang singi oina nungsibana chali Wrisik Rasi mipai bapokpa leiram labasu numayong bamatungda kokcharagani hena asa chawna oija oithak phangnaba changsinba yaragani wangang badi cheksilu Laisha pakhang singi oina ningba thongani Dhanu Rasi khangba kanba yetnaba yaurudaba mitomna henna thajaba thamdaba irang pudabana mangba yaba kayadagi kangani poram yathoklaga thau pangnaba hotnau Laisha pakhang singi oina pukning fathana layo Makar Rasi numayong bafawba achawba mai pakpa laigani anauba thauram singnadana paikhatpa yagani adubu napalna manghanba mitomna yengthibadi lei Laisha pakhang singi oina isagita khangano Kumbha Rasi ningba thongjaba michang wataba ichang thaubana hena kanna jaba numitni maithiba haiba leiroi matam manghandana afaba thabak tamak pangnaba hotnau Laisha pakhang singi oina ningjaba thongi Aroibada Minarasi thenglapna ningba thongani sendong yamna fangani afa apun kokchagani anauba thoram panghoro Pingbadi yaroi chin kanbasu chokani tapthau Laisha pakhang singi oina nungshiba phangini Ngasigi matam-matam gi wafam da puduna laksari Khuman Lampak Sports Complex kona senglakpabu karini hainabagi Khuman Lampak ta lairiba Sports Complex ta mari lainaba lainga ki authority gi ayaba yaudana gari changbada athengba thamkre masigi matangda Youth Affairs and Sports Yachts Loishangi Director na July 18 English singani kungani thoida order ama thokre Complex asigi manungda lairiba loishang singi thongmi sing fawwa Masagi saktakse putoraktrabadi athingbasina konsingani haiduna khanghankre aduga complex asigi awang thangba amasung makha thangba gate sing hangadaba thingadabagi pungsing pungpham phawba lauthokre yamna fajakraba yas loishangi director na lokhalak pathabakni adubu asuk fajakraba thabak asi ngahan makai lokhalak tribadna karigino kaidawdana leirubano haujik khaktada wakhal tarakpara asigumba Mamai thangda kona thangda singlakpagi thaudau sibu karini hainabagi Masigumba sidi fajanadi hainadabani adubu athengbada thorakpa farakpa thabal oirabasu yamna fare Mayam pumnamakna thabalgi masek mangal fangba haure adubu athengba si thamjinduna changhallaba fawbada Chanahallaklaba fawbada amukasu athengba sibu mapung phana Chanahannabagidamak popthoktuna palhauba yaribadi leibak sigi apikpa achauba state union territories singi manungda sports study Manipur asi powerhouse ni hainaribani chumsa chumi leibak sigi thakta khakta natana malemgi oiba sanabagi phambak kayada Manipur gi sanaroi singna leibak sigi mingchat purakhrabani nupi amasung nupa haiba khaidana makha tana su state sigi sanaroi singna pajeng phiral thetuna leibak sigi mingchat purakhigadawribani pumanama asina maram oiragani Manipur na National Sports University amagi mami fawat taram libasi
Tasengnamak sanaroisingidi sanabungna ningthani mamagi nausumni amasung thawaini maram asina sel kokthong ama changduna semgat sagat khiba khuman lampak sports complex bu jackson na ngak senduna thamba haibasi tangai fade tangai mak fadaba fadana mathau taba thabakni complex asigi manungda leiriba sanabung sing asisu makhal mathel gini akaknaba masana ama anikaktagi natte adungai manipurna yumbu oiduna pangthokkiba lebak sigi national games nangnaba semgat sagat khibani complex asigi manungda leiriba hockey stadium gi gallery kintarakkiba thodok-tagi masigi contractors ni haiba mioi amagi thawai fawa mangkribani Haujik fawagi oinadi sports ki power house ni hairiba manipur gi sanaroi singri sports complex asi amata ngairaba sanaroi singi mating fudokfam ama oiri masana kayagi lamba dauna famsu oiri bani mafam maram asina complex asigi manungda leiriba sanabung sing ningthi jana ngak sen bagi tangai fadaba leirakpani masigidamak manipur gi puwari ga sagonarakliba sagol kangjai sanafam oiriba mapal kangjai bungdi jackson na thamlak pakuire mathau taba miyoi amata janghandana thamlakpadagi haujik pumsang sangna thambangam libani adubu khomal lampak sports complex tadi inkhalak liba sana khwana baga haktengnana natragana nakoinana fawba mari leinaba miyoi singna mayai kaba chinjak sing safam thakpham oina sizinnarakpa atopa aranba lambi sing chatnabagi pambai oina sizinaba thaudok wathok sing thokre pumnamak asigi mathakta chahi kharagi mamangdadi complex manungdamak natrabasu complex asigi akoibada khut thoknabani haiba thaudok sing fawba thoktuna underground activist ni haiba mioi sing fawba siba yaukhrabani maram asina handak yas ki director na lokhallakliba thabak asi afaba achumba thabak ni kharak khajik ngankhatna hauramlagadi kanaba hena fanglamgani haibagi wani adubo thenglabassu thengna paikhalakliba thabak si mai phai masina complex asigi manungda kokhaningdaba thokhaningdaba thaudok sing thokhandaba ngambagana natragana ngambada natana sanabung sing taru tanana thamba soidana ngamlagani masininga sigi pojarakliba matam matamgi wafam